Hello, yam kuirabgi tungda ngasi live am laksere. Aigi YouTube se fajana adamak mayamna pambiba mayamna khanbirakpa blog singdo thamjanabagi damak ayamba loina loisinjere hatare. Matam khara lepure aduga channel sisu matam khara mangure hatare. Kadagumba kharana sum athingba pibirakpa khara yaure channel se aduna matam khara mayamgu yam kuina unaba phangudre amadi chayulgi rasi phosu mayamda khudul tamba ngamudaba khara leire hatare. Channel si mayam seba to bungam kita ba timing khara lere praw ni ngam moy do kita ngai hetare adobo layu phobadagi mayam ga mu unabagi tanja si phangjere hojikti mayam na khanbirakpa khudimak loina ai sandok chaba ngamnabagi da mai hona jare hetare adu mayam ngasi gi live sida mayam amtang mapung phana saruk yaminasi aduga kari kari khana sige hamina sing masing du so mayam na khanbirakpa topic sing amadi ai makhan makhan gi blog khara sum semjanabagi da mok noi ready leijare hatare ko adu mamangi chayol gi rasipol thagatpa ngam hodaba sigi da makta mayam na waro bidana ba khanganjari amadi rasipol khang natana tongan tongan ba blog ke ama semjanabagi da mak tawjari ba kya singdo ngam khitaba kya si problem yam arubu problem khara leigre hatare channel sigi na ko adoi live se thajar kanda mayam na sum khara khangmina bagi tanja do engon le ki problem se khara sum khangmina se adu nai mayam ngasi live se laksa bune hatare okay aduna ai comment se sidum pajrake aduna ai comment se sidum pajrake aduna ai comment se sidum pajrake okay comment am lakdri mani ko mayam hana channel asibu nuksibiba amadi kogi yam toina tatana wari sanami ramado haurase live jam toina thajabagi tanjado ai lawjarage hanakti live ta toina unaduna mayamgi akhang khangda amadi kogi awala pamin minaba amadi ngah ngah ki entertainment to minaba live sida live chat lak minaduna kari kari tana sige hamna sing masing aina khangba mayamna khangdaba mayamna khangba aina khangdaba tathok tasin tongnabagi tanjado damak lawinar si habaduma ainga sidi hojere haduna mayamda thamjare hatare moirang kuire da bro okay kuire kuire me made bi kai mathel charge sa irom majajare ainga sidi soidanam ki sum kano se live sida mayam unarage unabu horage aduna sum hojjarabne hatare ko yambagi video upload ngaibada yam waki handaki makha tana hapiro ai loina hapchara ni ko mayam manipur knowledge okay kuire udaba asem hoi udaba kuire manipur knowledge lot sandara ni sanu kuire kaka live thadaba ai yam toina thajarane hanakti yam toina mayamga comment pauminabagi tanja do lawjarane hatare ko kemto wabirano mayamgi kari kari tawsige amadi hek thamaning ba topic sing aina su neinajare harakanda aduga aru topic khara sum ai puthokjarane hatara nakti matam amada channel sina mayam seba mapung phana tawjaramado matam khara yam aruba problem khara leibna maram orkan ngam khide hatare ai su yam nuaijate lefam khangdaba kyam su oiki adu sum hanakti neinaminerase mayamna thamaningba topic so khaminingba leraso aina so adumak thijare neinajare harakanda khudol tamjanabagi tanjado loi lawjarane hatare hanakti ko ke mayam comment ibiro aigi live ti mayam comment ibirakpa ina pajaba aduga hangbirakpa ina khumnaba honajaba sina aigi live ki oiba mapung oiba kenone hatare ko mayam se khangbiriduni hojik faubasida yengbiriba sininaw sing nuksijaraba aigi viewers sing hatare ko loina tagatjaba phongdoksari amadi live chu khara nambiro aina live tharadi mayamna live nambirakpa amadi comment ibirakpa
ꯑꯃꯗꯤ ꯚ꯭ꯌꯨꯁꯤꯗ ꯀꯌꯥ ꯂꯩꯔꯦ ꯁꯨꯝ ꯌꯦꯡꯅ ꯋꯥꯔꯤ ꯁꯥꯖꯕ ꯌꯥꯎ ꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯐꯥꯎꯗ ꯆꯟꯗ꯭ꯔꯥꯅꯤ ꯆꯅꯨꯒꯤ ꯃꯈꯥ ꯇꯥꯅ ꯀꯃꯦꯟ ꯑꯝꯇ ꯏꯅꯔꯛꯇ꯭ꯔꯤ ꯍꯪꯕꯤꯅꯤꯡꯕ ꯂꯩꯔꯁꯨ ꯁꯨꯝ ꯍꯪꯕꯤꯔꯛꯑꯣ ꯍꯥꯏꯇꯥꯔꯦ ꯅꯩꯅꯕ ꯌꯥꯕ ꯅꯩꯅꯁꯤ ꯈꯪꯃꯤꯟꯅꯕ ꯌꯥꯕ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯉꯁꯤꯁꯨ ꯊꯝꯖꯔꯤ ꯇꯁꯦꯡꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤ ꯃꯌꯥꯝꯒ ꯁꯨꯛꯎ ꯍꯦꯛ ꯎꯅꯔꯝꯃꯔꯣꯏꯗꯧꯕ ꯈꯤꯇ ꯉꯥꯏꯔꯕꯅꯦ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛꯀꯤ ꯇꯥꯡ 22ꯁꯤꯗ ꯄꯨꯡꯁꯤꯡ ꯈꯔ ꯃꯨꯠꯂꯨꯔꯕꯅꯦ ꯄꯨꯔꯥ ꯇꯔꯃꯤꯅꯦꯠ ꯇꯧꯔꯨꯔꯕꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯆꯦꯅꯦꯜꯁꯤ ꯃꯥꯡꯅꯕ ꯈꯔ ꯁꯦꯝꯕꯤꯔꯛꯄ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯩꯅꯁꯨ ꯀꯅꯥꯗꯁꯨ ꯂꯥꯟꯖꯔꯨꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯆꯦꯅꯦꯜꯁꯤꯅ ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯄꯒꯤ ꯇꯥꯟꯖꯥꯗꯨꯃꯗꯤ ꯁꯝꯅꯥꯗ ꯂꯤꯠꯂꯒ ꯂꯥꯛꯆꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯊꯝꯅꯤꯡꯕꯗꯤ ꯑꯩ ꯃꯌꯥꯝꯒꯤ ꯁꯦꯕꯥꯅꯦꯅ ꯈꯟꯖꯔꯒ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯀꯥꯟꯅꯒꯗ꯭ꯔꯥ ꯈꯟꯖꯔꯒ ꯂꯣꯏꯅꯅ ꯑꯩꯅ ꯃꯔꯨ ꯑꯣꯏꯅ ꯃꯌꯥꯝꯅ ꯈꯪꯕꯤꯅꯤꯡꯕ ꯑꯃꯗꯤ ꯑꯩꯅ ꯈꯤꯇꯪ ꯅꯩꯅꯖꯔꯨꯕ ꯈꯪꯖꯔꯨꯕꯁꯤꯡꯁꯦ ꯃꯌꯥꯝꯗ ꯇꯝꯊꯣꯛꯆꯔꯒ ꯍꯦꯟꯅ ꯑꯩꯉꯣꯟꯗꯁꯨ ꯀꯨꯏꯅ ꯂꯩꯕ ꯍꯦꯟꯖꯕ ꯍꯥꯏꯇꯥꯔꯦ ꯈꯪꯖꯕꯁꯤꯀꯣ ꯑꯗꯨꯅ ꯑꯩ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯈꯛ ꯁꯨꯝ ꯆꯦꯅꯦꯜꯁꯤꯁꯨ ꯁꯦꯝꯖꯈꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯈꯨꯂꯦꯝ ꯕꯤꯄꯤꯟ ꯏꯟꯗꯕꯅ ꯌꯥꯏꯐꯔꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯕꯤꯄꯤꯟ ꯊꯥꯒꯠꯆꯔꯤ ꯀꯃꯦꯟ ꯏꯕꯤꯔꯛꯄ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯂꯥꯏꯛ ꯈꯔ ꯅꯝꯕꯤꯔꯛꯑꯣ ꯌꯥꯝ ꯀꯨꯏꯅ ꯊꯥꯈꯤꯗ꯭ꯔꯕꯅꯤꯅ ꯑꯃꯗꯤ ꯃꯇꯝꯁꯤꯁꯨ ꯊꯦꯡꯕꯅꯔ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯂꯥꯏꯞꯇ ꯆꯪꯉꯛꯄꯒꯤ ꯆꯥꯡꯁꯤ ꯈꯤꯇꯪ ꯋꯥꯠꯄ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯁꯨ ꯀꯣꯏꯁꯟ ꯍꯪꯕꯒꯤ ꯆꯥꯡ ꯈꯤꯇꯪ ꯋꯥꯠꯂꯦ ꯑꯩ ꯌꯥꯝ ꯀꯨꯏꯅꯗꯤ ꯊꯥꯖꯔꯣꯏꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯚ ꯊꯥꯕ ꯍꯧꯗꯣꯛꯆꯔꯦ ꯍꯥꯏꯕꯗꯨ ꯈꯛꯀꯤ ꯑꯣꯏꯅ ꯁꯨꯝ ꯑꯩ ꯃꯌꯥꯝꯗ ꯈꯪꯍꯟꯖꯕꯅꯤ ꯑꯗꯨꯃꯛꯄꯨ ꯊꯥꯔꯤꯉꯩ ꯉꯥꯛꯁꯤꯗꯗꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯗꯣ ꯃꯌꯥꯝꯅ ꯈꯪꯕꯤꯅꯤꯡꯕꯁꯤꯡꯗꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯇꯥꯔꯦ ꯑꯃ ꯂꯥꯛꯑꯦ ꯀꯦꯕꯦꯟꯗꯤꯁ ꯂꯥꯏꯁ꯭ꯔꯝ ꯍꯥꯏꯅ ꯑꯃ ꯂꯥꯛꯑꯦꯀꯣ ꯀꯃꯦꯟꯁꯦ ꯃꯥꯏ ꯀꯃꯦꯟꯁꯤ ꯑꯝꯇ ꯄꯥꯖꯒꯦ ꯀꯦꯕꯦꯟꯗꯤꯁ ꯂꯥꯏꯁ꯭ꯔꯝꯁꯦ ꯕ꯭ꯔꯣ ꯃꯦꯔꯥꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯄꯣꯛꯄꯒꯤ ꯗꯥꯎꯒꯤ ꯃꯔꯝꯗ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣ ꯗꯥꯎ ꯍꯥꯏꯁꯤ ꯑꯝꯇꯒ ꯌꯦꯡꯖꯒꯦꯀꯣ ꯃꯦꯔꯥꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯁꯒꯣꯜꯁꯦꯟ ꯁꯤꯗꯤ ꯗꯥꯎꯒꯤꯗꯤ ꯍꯥꯏꯕ ꯌꯥꯔꯔꯣꯏ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯗꯥꯎ ꯌꯥꯕ ꯑꯃꯁꯨꯡ ꯌꯥꯗꯕ ꯍꯥꯏꯕꯗꯨꯗꯤ ꯆꯍꯤ ꯃꯇꯥꯡꯒꯤ ꯂꯩ ꯍꯥꯏꯇꯥꯔꯦ ꯁꯤꯗꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯃꯦꯔꯥꯒꯤ ꯑꯁꯤꯗ ꯃꯇꯝꯗ ꯄꯣꯛꯄ ꯑꯗꯨꯒ ꯁꯤꯒꯤ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯍꯥꯏꯕꯗꯨꯗ ꯕꯦꯁ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯁꯤ ꯗꯥꯎ ꯌꯥꯒꯜꯂꯦ ꯌꯥꯒꯟꯗꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯌꯥꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯌꯥꯝ ꯀꯦꯕꯦꯟꯗꯤꯁ ꯊꯝꯖꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯅꯪꯒꯤ ꯄꯣꯛꯄ ꯅꯨꯃꯤꯠ ꯑꯃꯁꯨꯡ ꯄꯣꯛꯄ ꯊꯥꯁꯤ ꯌꯥꯝ ꯐꯕ ꯃꯇꯝꯗꯤ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯑꯐꯕ ꯃꯇꯝ ꯑꯃ ꯂꯧꯒꯗꯣꯔꯤꯕꯁꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯛꯄ ꯅꯨꯃꯤꯠꯁꯤꯒꯤ ꯑꯣꯏꯅ ꯃꯄꯨꯡ ꯑꯣꯏꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯂꯧꯕ ꯍꯥꯏꯕꯗꯤ ꯃꯄꯣꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯖꯟꯃ ꯀꯨꯊꯤꯒ ꯁꯦꯝꯃꯤꯕ ꯁꯤꯁꯤꯡꯁꯦ ꯅꯣꯠ ꯑꯣꯟꯂꯤ ꯑꯩꯈꯣꯏꯅ ꯃꯄꯣꯛ ꯅꯨꯃꯤꯠ ꯃꯄꯣꯛ ꯊꯥ ꯑꯗꯨꯗ ꯈꯛ ꯂꯧꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤꯃ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯩ ꯃꯃꯥꯡꯗꯁꯨ ꯊꯝꯖꯈ꯭ꯔꯕꯅꯦ ꯃꯄꯨꯡ ꯑꯣꯏꯅ ꯄꯣꯛꯄꯒꯤ ꯄꯨꯡꯐꯝꯁꯦ ꯃꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯄꯣꯛꯄꯒꯤ ꯄꯨꯡꯐꯝꯁꯤꯗ ꯁꯤꯗ ꯕꯦꯁ ꯇꯧꯔꯒꯅꯦ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯑꯣꯏꯔꯛꯀꯗꯕ ꯁꯤꯅꯤ ꯍꯥꯏꯕꯁꯤꯡꯗꯣ ꯑꯣꯏꯔꯛꯀꯗꯕꯁꯤꯡ ꯑꯩꯈꯣꯏꯅ ꯑꯐꯕ ꯐꯠꯇꯕ ꯆꯍꯤ ꯃꯇꯥꯡꯁꯤꯗ ꯁꯤ ꯂꯩꯒꯗꯕ ꯁꯤꯗ ꯐꯪꯒꯗꯕ ꯍꯥꯏꯕꯁꯤꯡ ꯑꯃꯗꯤ ꯁꯤꯒꯤ ꯔꯥꯁꯤꯅꯤ ꯃꯥꯒꯤ ꯔꯥꯁꯤꯅ ꯁꯤꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯁꯤꯡꯁꯤ ꯀꯔꯤꯗꯒꯤ ꯈꯪꯉꯦ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯄꯨꯡꯐꯝꯗꯣ ꯄꯣꯛꯄꯒꯤ ꯊꯥ ꯅꯨꯃꯤꯠꯇꯨ ꯈꯛ ꯅꯠꯇꯅ ꯄꯨꯡꯐꯝꯁꯤꯗ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯅ ꯌꯦꯡꯉꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯄꯨꯡꯐꯝꯁꯤꯁꯨ ꯌꯥꯝ ꯈꯪꯕ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯝꯖꯒꯦ ꯑꯣꯀꯦ ꯑꯩꯁꯦ ꯐꯃꯨꯡꯗ ꯁꯨꯝ ꯐꯝꯃꯒꯅꯤꯀꯣ ꯑꯌꯨꯛ ꯄꯨꯡ 7ꯇ ꯄꯣꯛꯄꯒꯤ ꯍꯥꯏꯕꯤꯔꯛꯑꯣ ꯇꯨꯂꯥ ꯔꯥꯁꯤ 8ꯁꯤꯁꯨ ꯌꯥꯝ ꯐꯕ ꯑꯣꯏꯅ 8ꯁꯤ ꯃꯤꯅ ꯌꯥꯝ ꯅꯨꯡꯁꯤꯅꯒꯅꯤꯀꯣ ꯃꯤꯅꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯒꯅꯤ ꯑꯗꯨꯒ ꯁꯝꯇꯥꯏꯝꯁ ꯃꯔꯛꯇ ꯌꯥꯝ ꯇꯣꯏꯅꯗꯤ ꯑꯣꯏꯔꯣꯏ ꯁꯨꯝ ꯈꯔ ꯊꯕꯛꯁꯤ ꯇꯧꯒꯦꯅ ꯈꯟꯕ ꯊꯕꯛꯁꯤ ꯅꯥꯟꯊꯣꯛꯈꯤꯕꯒꯨꯝꯕ ꯑꯃꯅꯤꯗꯤ ꯈꯔ ꯁꯨꯝ ꯌꯥꯎꯒꯟꯒꯅꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯇꯣꯏꯕꯗꯤ ꯑꯣꯏꯔꯣꯏ ꯑꯗꯨꯅ ꯀꯦꯕꯦꯟꯗꯤꯁ ꯂꯥꯏꯁ꯭ꯔꯝꯒꯤꯁꯤ ꯁꯨꯝ ꯍꯥꯏꯖꯔꯦ ꯈꯨꯂꯦꯝ ꯕꯤꯄꯤꯟꯒꯤ ꯏꯌꯥꯝꯕ ꯄꯥꯕꯗ ꯁꯣꯏꯔꯦ
ꯂꯥꯟꯗꯕꯅ ꯌꯥꯏꯐꯔꯦ ꯂꯥꯟꯗꯕꯅ ꯌꯥꯏꯐꯔꯦ ꯍꯥꯏꯕꯅꯦ ꯂꯥꯏꯠꯇꯤ ꯑꯩꯅ ꯏꯍꯥꯟꯅ ꯑꯩꯅ ꯍꯥꯟꯅ ꯄꯤꯔꯦ ꯑꯩꯗꯤ ꯇꯥꯕꯗ ꯂꯩꯖꯔꯛꯀꯦ ꯍꯣꯏ ꯍꯣꯏ ꯈꯨꯂꯦꯝ ꯕꯤꯄꯤꯟ ꯂꯥꯟꯗꯕꯅ ꯌꯥꯏꯐꯔꯦ ꯆꯨꯝꯃꯦ ꯑꯩ ꯀꯅꯥꯗꯁꯨ ꯂꯥꯜꯂꯨꯗꯕꯅ ꯉꯁꯤ ꯃꯌꯥꯝꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯐꯪꯕꯅꯦ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯑꯩ ꯇꯨꯝꯕ ꯆꯥꯕ ꯐꯥꯎ ꯌꯥꯈꯤꯗꯦ ꯍꯥꯏꯇꯥꯔꯦ ꯆꯦꯅꯦꯜꯁꯤ ꯃꯥꯡꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯔꯕ ꯃꯤꯀꯨꯞꯇ ꯀꯔꯤꯒꯤꯗꯃꯛꯇ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯃꯔꯤꯃꯨꯛ ꯑꯣꯜꯃꯣꯁ ꯆꯍꯤ ꯃꯔꯤ ꯃꯄꯨꯡ ꯐꯥꯖꯤꯜꯂꯛꯑꯕꯅꯤ ꯑꯩ ꯆꯦꯅꯦꯜ ꯁꯦꯝꯖꯕꯁꯤꯀꯣ ꯆꯍꯤ ꯃꯔꯤꯁꯤꯗ ꯌꯥꯝ ꯋꯥꯅ ꯁꯦꯝꯃꯛꯈꯤꯕ ꯀꯌా ꯑꯃ ꯂꯩ ꯃꯇꯝ ꯍꯥꯏꯕꯗꯤ ꯔꯦꯀꯣꯔꯠ ꯑꯃ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯋꯥꯖꯕ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯏꯗꯤꯠꯅꯆꯤꯡꯕ ꯀꯌꯥ ꯍꯦꯟꯅ ꯍꯩꯇ꯭ꯔꯤꯉꯩ ꯃꯇꯝ ꯀꯣ ꯑꯗꯨꯒ ꯃꯌꯥꯝꯗꯗꯤ ꯈꯪꯍꯟꯅꯤꯡꯕ ꯀꯌꯥ ꯑꯃꯗꯤ ꯂꯩꯕ ꯁꯤꯒꯨꯝꯕ ꯀꯌꯥꯗꯒꯤ ꯌꯥꯝ ꯋꯥꯅ ꯁꯦꯝꯖꯔꯛꯈꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯁꯤ ꯃꯤꯀꯨꯞ ꯑꯃꯗ ꯃꯥꯡꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯔꯨꯕ ꯃꯇꯝꯗ ꯃꯥꯡꯈꯤꯕ ꯍꯥꯏꯕꯨ ꯃꯥꯡꯕꯕꯨ ꯍꯧꯔꯝꯃꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯅꯪꯗꯤ ꯀꯅꯥꯗꯁꯨ ꯂꯥꯟꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯀꯛꯎꯔꯕ ꯆꯦꯅꯦꯜ ꯑꯁꯤ ꯑꯃꯨꯛ ꯍꯤꯡꯒꯠꯍꯟꯕꯤꯔꯛꯄꯒꯤ ꯇꯥꯟꯖꯥꯗꯣ ꯐꯪꯖꯕꯁꯤꯗꯤ ꯃꯌꯥꯝꯒ ꯑꯃꯨꯛ ꯎꯅꯔꯅꯤ ꯈꯟꯖꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯑꯃꯨꯛ ꯍꯦꯛ ꯂꯥꯏꯚ ꯊꯥꯕꯒ ꯂꯥꯛꯄꯤꯔꯤꯕ ꯃꯇꯝ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯑꯩꯒꯤ ꯚꯤꯌꯨꯋꯔꯁꯤꯡꯁꯦ ꯇꯁꯦꯡꯅ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯉꯝꯈꯣꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯖꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯂꯥꯏꯚꯁꯤꯗ ꯁꯤꯃꯁꯨ ꯊꯝꯖꯒꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯀꯃꯦꯟ ꯁꯨꯝ ꯄꯥꯖꯒꯦ ꯈꯨꯂꯦꯝ ꯕꯤꯄꯤꯟꯗꯒꯤ ꯍꯦꯟꯅ ꯀꯃꯦꯟꯁꯤ ꯂꯥꯛꯇ꯭ꯔꯤ ꯑꯩꯒꯤ ꯂꯥꯏꯚꯇꯤ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯂꯥꯏꯚꯇꯤ ꯊꯥꯔꯒ ꯃꯥ ꯉꯥꯡꯅꯤꯡꯕꯗ ꯁꯨꯝ ꯉꯥꯡꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯤꯅ ꯏꯔꯛꯄ ꯀꯃꯦꯟ ꯃꯤꯅ ꯐꯣꯡꯗꯣꯛꯍꯟꯅꯤꯡꯕ ꯃꯤꯅ ꯍꯥꯏꯍꯟꯅꯤꯡꯉꯤꯕꯁꯤꯡꯗꯨ ꯍꯟꯅ ꯌꯦꯡꯗꯕꯁꯦ ꯃꯁꯤꯃꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯇꯥꯔꯦ ꯂꯥꯏꯚ ꯊꯥꯕ ꯇꯥꯔꯒꯗꯤ ꯂꯥꯏꯚꯀꯤ ꯀꯃꯦꯟꯁꯤ ꯐꯖꯅ ꯌꯦꯡꯕꯤꯒꯗꯕꯅꯤ ꯃꯌꯥꯝꯅ ꯏꯕꯤꯔꯛꯏꯁꯤꯡꯗꯣ ꯑꯗꯨ ꯀꯃꯦꯟꯗꯨꯗ ꯃꯥꯒꯤ ꯃꯔꯝꯗ ꯍꯥꯏꯕꯤꯔꯛꯄꯕꯨ ꯌꯥꯎꯅꯤ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯑꯩꯅꯗꯤ ꯎꯖꯗꯕ ꯌꯦꯡꯉꯤꯕ ꯃꯤꯅꯗꯤ ꯅꯪꯒꯤ ꯃꯑꯣꯡꯗꯨ ꯁꯤ ꯇꯧꯔꯤ ꯍꯥꯏꯕꯕꯨ ꯍꯥꯏꯕꯤꯔꯛꯀꯗꯕ ꯑꯃꯗꯤ ꯍꯪꯅꯤꯡꯕ ꯋꯥꯍꯪ ꯀꯌꯥꯗꯤ ꯍꯪꯉꯦ ꯍꯥꯏꯔꯒ ꯂꯥꯏꯚ ꯊꯥꯔꯒ ꯃꯥꯒꯤ ꯉꯥꯡꯅꯤꯡꯕꯗꯨꯗ ꯖꯔ ꯉꯥꯡꯉ ꯂꯩꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯗꯨꯃꯛꯁꯨ ꯐꯠꯇꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯉꯁꯤꯐꯥꯎ ꯇꯧꯖꯔꯛꯇ꯭ꯔꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯣ ꯃꯌꯥꯝ ꯏꯁꯥꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯍꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯐꯕ ꯌꯥꯝ ꯐꯖꯕ ꯕ꯭ꯂꯣꯛ ꯀꯌꯥ ꯑꯃ ꯌꯥꯝ ꯃꯑꯣꯡ ꯇꯥꯕ ꯕ꯭ꯂꯣꯛ ꯃꯑꯣꯡ ꯇꯥꯕ ꯍꯥꯏꯕ ꯃꯤꯟꯁ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯀꯥꯟꯅꯒꯗꯕ ꯕ꯭ꯂꯣꯛ ꯃꯌꯥꯝꯅ ꯌꯥꯝ ꯌꯦꯡꯅꯕ ꯂꯦꯞꯇꯅꯁꯨ ꯁꯨꯝ ꯌꯦꯡꯅꯔꯤꯕ ꯚꯤꯗꯤꯑꯣ ꯆꯥꯎꯔꯥꯛꯅ ꯐꯅ ꯌꯥꯝꯅ ꯑꯩꯁꯤ ꯀꯛꯈꯤꯕ ꯚꯤꯗꯤꯑꯣ ꯈꯔ ꯌꯥꯎꯈ꯭ꯔꯦ ꯀꯔꯤꯒꯤꯗꯃꯛꯇ ꯀꯛꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯗ ꯑꯩꯅ ꯍꯧꯅꯅ ꯁꯦꯝꯃꯁꯨ ꯁꯦꯝꯖꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯏꯐ ꯗꯤꯃꯥꯟ ꯂꯩꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩ ꯁꯦꯝꯃꯁꯨ ꯁꯦꯝꯖꯔꯛꯀꯦꯕ ꯑꯩꯈꯣꯏꯅ ꯋꯥ ꯉꯥꯡꯕ ꯀꯔꯤꯒꯤ ꯇꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕꯗ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯃ꯭ꯌꯨꯖꯤꯛ ꯈꯖꯤꯛꯇꯪꯒ ꯍꯥꯞꯄꯁꯤꯒꯤ ꯐꯖꯕ ꯁꯨꯝ ꯂꯩꯇꯕ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯃꯇꯥꯡꯗꯨꯒꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯃ꯭ꯌꯨꯖꯤꯛ ꯌꯨꯇꯨꯕꯇꯗꯤ ꯌꯥꯝ ꯁꯥꯊꯤꯕ ꯑꯃ ꯂꯩ ꯍꯥꯏꯇꯥꯔꯦ ꯌꯨꯇꯨꯕꯇꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯄꯤꯔꯥꯏꯠ ꯄꯤꯕꯁꯤ ꯃ꯭ꯌꯨꯖꯤꯛꯀꯨꯝꯕ ꯑꯩꯈꯣꯏꯅ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛꯀꯨꯝꯕ ꯑꯃ ꯍꯥꯞꯄꯨꯔꯦꯅ ꯈꯟꯕ ꯇꯥꯔꯒꯁꯨ ꯀꯣꯄꯤꯔꯥꯏꯠ ꯐ꯭ꯔꯤꯅꯦꯗꯤ ꯍꯥꯏꯕ ꯌꯨꯇꯨꯕꯀꯤꯗꯃꯛꯇ ꯀꯣꯄꯤꯔꯥꯏꯠ ꯐ꯭ꯔꯤꯅꯦ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛꯀꯤꯗꯃꯛꯇ ꯐ꯭ꯔꯤꯅꯦꯗꯤ ꯍꯥꯞꯄꯨꯕ ꯑꯗꯨꯒ ꯃꯇꯝ ꯀꯨꯏꯅ ꯁꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯔꯦ ꯍꯥꯏꯔꯒ ꯃꯇꯝ ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯁꯤꯗ ꯀꯩꯗꯧꯔꯦ ꯍꯥꯏ ꯀꯥꯟꯗ ꯀꯣꯄꯤꯔꯥꯏꯠ ꯀ꯭ꯂꯦꯝ ꯍꯦꯛ ꯇꯧꯁꯤꯜꯂꯛꯄꯒꯨꯝꯕ ꯌꯥꯝ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯚ꯭ꯌꯨ ꯈꯔ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯀ꯭ꯂꯦꯝ ꯍꯦꯛ ꯇꯧꯁꯤꯜꯂꯛꯄ ꯃ꯭ꯌꯨꯖꯤꯛꯇꯨꯗ ꯑꯩꯅ ꯃꯣꯏꯗ ꯂꯧꯔꯨꯔꯤꯕꯗꯨꯗꯤ ꯉꯁꯥꯏꯒꯤ ꯃ꯭ꯌꯨꯖꯤꯛꯁꯦ ꯀꯣꯄꯤꯔꯥꯏꯠ ꯐ꯭ꯔꯤ ꯃ꯭ꯌꯨꯖꯤꯛ ꯍꯥꯏꯅ ꯀꯣꯄꯤꯔꯥꯏꯠ ꯐ꯭ꯔꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛ ꯍꯥꯏꯗꯅ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯌꯥꯕꯒꯤ ꯂꯣꯏꯅ ꯄꯤꯔꯀꯥꯟꯗ ꯇꯧꯖꯕꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯛꯄꯨ ꯆꯍꯤ ꯑꯃ ꯂꯥꯟꯁꯤꯜꯂꯛꯑꯀꯥꯟꯗ ꯀꯣꯄꯤꯔꯥꯏꯠ ꯀ꯭ꯂꯦꯝ ꯇꯧꯁꯤꯜꯂꯛꯄꯗꯒꯤ ꯑꯩꯅ ꯄ꯭ꯔꯥꯏꯚꯦꯠꯇ ꯊꯝꯈꯤꯕ ꯑꯃꯗꯤ ꯀꯛꯈꯤꯕꯕꯨ ꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯥꯝꯅ ꯑꯩꯅ ꯅꯨꯡꯁꯤꯕ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯃꯌꯥꯝꯅꯁꯨ ꯀꯨꯏꯔꯒ ꯍꯦꯟꯅ ꯄꯥꯝꯃꯛꯄ ꯇꯣꯄꯤꯛꯁꯨ ꯑꯣꯏꯈꯤꯕ ꯀꯌꯥ ꯑꯁꯤ ꯑꯩ ꯍꯟꯗꯛꯁꯤ ꯚꯤꯗꯤꯑꯣ ꯈꯔ ꯀꯛꯆꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯑꯗꯣ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯃꯌꯥꯝꯗ ꯌꯥꯝꯅ ꯏꯟꯇꯔꯦꯁ ꯂꯩꯔꯕ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯑꯩ ꯃꯔꯛꯇ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯁꯦꯝꯖꯔꯛꯀꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯇꯝꯗꯨ ꯈꯪꯗ꯭ꯔꯤꯉꯩ ꯃꯇꯝꯒꯤꯅꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛ ꯑꯃ ꯍꯥꯞꯄꯁꯨ ꯑꯩꯈꯣꯏꯒꯤ ꯀꯣꯄꯤꯔꯥꯏꯠꯁꯦ ꯀ꯭ꯂꯦꯝꯁꯦ ꯁꯨꯛꯇꯧ ꯍꯦꯛ ꯇꯧꯔꯛꯑꯣꯏꯗꯕ ꯁꯨꯝ ꯀꯗꯥꯏꯗꯒꯤ ꯇꯞꯅ ꯅꯣꯂꯦꯖꯁꯤ ꯐꯪꯖꯔꯛꯄꯅꯦ ꯍꯥꯏꯇꯥꯔꯦ
ꯁꯤꯒꯨꯝꯕꯁꯨ ꯂꯩꯔꯦ ꯑꯗꯣ ꯌꯨꯇ꯭ꯌꯨꯕꯔ ꯑꯅꯧꯕ ꯍꯥꯡꯉꯤꯕꯁꯤꯡꯅꯁꯨ ꯁꯨꯝ ꯍꯪꯕꯤꯔꯛꯄ ꯂꯩ ꯁꯤꯒꯤ ꯃꯣꯏꯗꯨꯁꯨ ꯊꯦꯡꯅꯕ ꯌꯥꯅꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯤꯡꯁꯤ ꯃꯌꯥꯝꯒꯤ ꯈꯟꯕꯤꯔꯀꯥꯟꯗ ꯑꯩ ꯁꯤꯒꯤ ꯕ꯭ꯂꯣꯛꯁꯨ ꯑꯊꯨꯕꯗ ꯁꯦꯝꯖꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯑꯅꯧꯕ ꯌꯨꯇ꯭ꯌꯨꯕꯔ ꯍꯥꯡꯖꯔꯛꯏꯕ ꯌꯨꯇ꯭ꯌꯨꯕ ꯇꯧꯖꯔꯤꯕꯁꯤꯡꯁꯤꯅ ꯃꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯃꯇꯝꯗ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛꯀꯨꯝꯕ ꯍꯥꯞꯄꯁꯤꯗ ꯀ꯭ꯂꯦꯝ ꯁꯨꯛꯇꯧ ꯍꯦꯛ ꯇꯧꯔꯛꯑꯣꯏꯗꯕ ꯁꯨꯛꯇꯧ ꯇꯧꯔꯛꯑꯣꯏꯗꯕ ꯃ꯭ꯌꯨꯖꯤꯛꯁꯤꯡꯁꯤ ꯃꯥꯒꯤ ꯂꯧꯊꯐꯝ ꯖꯒꯥ ꯑꯃ ꯂꯩꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯃꯗꯨꯗꯒꯤ ꯂꯧꯊꯔꯒ ꯑꯩꯈꯣꯏꯅ ꯃ꯭ꯌꯨꯖꯤꯛꯁꯤ ꯍꯥꯞꯄ ꯇꯥꯔꯒꯗꯤ ꯁꯤꯒꯨꯝꯕ ꯀ꯭ꯂꯦꯝꯁꯤꯡꯁꯤ ꯀꯔꯤꯝꯇ ꯐꯪꯉꯣꯏ ꯍꯥꯏꯕꯁꯤ ꯑꯩ ꯃꯌꯥꯝꯗ ꯁꯨꯝ ꯈꯪꯍꯟꯖꯅꯕꯒꯤ ꯚꯤꯗꯤꯑꯣꯁꯨ ꯁꯦꯝꯖꯔꯛꯇꯣꯏꯅꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯌꯨꯝꯕꯥꯜꯒꯪꯒꯤ ꯑꯃꯗꯤ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕ ꯀꯌꯥꯁꯤꯡꯗꯨꯁꯨ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯂꯣꯏꯅ ꯈꯪꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯑꯗꯨꯃꯛ ꯂꯧꯃꯤꯟꯅꯁꯤ ꯑꯩ ꯃꯊꯪ ꯁꯨꯝ ꯁꯦꯝꯖꯔꯛꯀꯦ ꯃꯥꯡꯈꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯁꯨ ꯅꯧꯍꯧꯅꯅ ꯑꯩ ꯁꯨꯝ ꯔꯦꯀꯣꯔꯠ ꯈꯔꯗꯤ ꯇꯧꯖꯕꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯁꯨꯝ ꯑꯩ ꯅꯧꯍꯧꯅꯅ ꯄꯨꯁꯤꯟꯖꯔꯛꯀꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯈꯤꯕ ꯇꯥꯔꯒꯁꯨ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟꯗ ꯈꯪꯕꯤꯍꯧꯒꯗꯕ ꯑꯗꯨꯒꯨꯝꯕ ꯈꯪꯍꯧꯕꯗ ꯍꯥꯏꯗꯤ ꯈꯪꯍꯧꯕꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯒꯗꯕ ꯇꯣꯄꯤꯛ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯃꯥꯡꯉꯩ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯈꯪꯗꯕ ꯌꯥꯗ꯭ꯔꯕ ꯈꯪꯕꯗ ꯀꯥꯟꯅꯔꯕꯁꯤꯡꯁꯦ ꯃꯁꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯎꯈꯤꯗꯕ ꯈꯪꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯥꯡꯉꯛꯀꯗꯕ ꯀꯌꯥ ꯑꯃ ꯂꯩꯕ ꯈꯪꯗꯅ ꯁꯨꯝ ꯆꯠꯈꯤꯕꯗ ꯃꯥꯡꯖꯍꯧꯒꯗꯕ ꯀꯌꯥ ꯑꯃ ꯂꯩꯕꯗꯣ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟ ꯀꯌꯥꯅ ꯌꯨꯇ꯭ꯌꯨꯕꯁꯤꯗ ꯊꯥꯒꯠꯇꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯍꯦꯟꯅ ꯑꯐꯕ ꯃꯣꯏꯅ ꯈꯪꯕꯗꯁꯨ ꯀꯥꯟꯅꯒꯗꯕ ꯂꯝꯕꯤ ꯑꯃꯗꯤ ꯑꯣꯏꯔꯛꯀꯅꯤ ꯈꯟꯖꯔꯀꯥꯟꯗ ꯑꯩꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯊꯝꯖꯕꯅꯦ ꯍꯥꯏꯇꯥꯔꯦ ꯇꯣꯄꯤꯛꯁꯤꯡꯁꯦ ꯊꯝꯖꯕꯅꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯀꯛꯈꯤꯕ ꯈꯣꯠꯈꯤꯕ ꯌꯥꯎꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯀꯦꯕꯦꯟꯗꯤꯁꯅ ꯃꯥꯅ ꯏꯕ ꯀꯃꯦꯟꯁꯤ ꯂꯣꯏ ꯀꯛꯄꯤꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯀꯛꯄꯤꯒꯅꯣ ꯀꯦꯕꯦꯟꯗꯤꯁ ꯏꯁꯥꯅ ꯏꯕ ꯀꯃꯦꯟ ꯀꯛꯄꯤꯒꯅꯣ ꯃꯌꯥꯝ ꯚꯤꯌꯨꯋꯔꯁꯤꯡꯅꯁꯨ ꯁꯨꯝ ꯌꯦꯡꯕꯤꯔꯤꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩ ꯃꯈꯥꯒꯤ ꯀꯃꯦꯟꯁꯤ ꯃꯊꯪ ꯃꯊꯪ ꯄꯥꯖꯔꯛꯀꯦ ꯍꯧꯖꯤꯛ ꯀꯃꯦꯟ ꯌꯥꯝ ꯂꯥꯛꯑꯦꯀꯣ ꯃꯅꯤꯄꯨꯔ ꯑꯩꯒꯤ ꯃꯤꯡ ꯕꯨꯡꯊꯦꯁꯤ ꯑꯩꯈꯣꯏ ꯕꯨꯡꯊꯦ ꯑꯣꯏꯔꯤꯖꯥꯠꯂꯥ ꯑꯩꯈꯣꯏ ꯕꯨꯡꯊꯦ ꯃꯥꯜꯂꯦ ꯗꯦꯟ ꯑꯗꯒꯤ ꯕꯤꯁ꯭ꯋꯂꯇꯥ ꯀꯣꯟꯖꯦꯡꯕꯝ ꯋꯥꯛꯆꯤꯡꯒꯤ ꯊꯥꯡꯖꯒꯤ 12ꯗ ꯄꯣꯛꯄꯁꯦ ꯀꯩꯗꯧꯒꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯕꯤꯁ꯭ꯋꯂꯇꯥ ꯋꯥꯛꯆꯤꯡꯒꯤ 12 ꯊꯥꯡꯖ ꯋꯥꯛꯆꯤꯡꯒꯤ 12 ꯊꯣꯏꯅ ꯑꯀꯥꯏꯕ ꯂꯩꯇꯦꯗ ꯁꯤꯗ ꯍꯦꯛꯇ ꯀꯥꯏꯅꯤ ꯑꯗꯒꯤ ꯁꯤꯗ ꯐꯩ ꯑꯃꯁꯨꯡ ꯐꯠꯇꯦ ꯍꯥꯏꯕꯗꯨ ꯌꯥꯗꯦ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯃꯇꯥꯡꯒꯤ ꯆꯍꯤ ꯃꯇꯥꯡꯒꯤ ꯂꯣꯏꯅ ꯂꯩꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯃ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯦꯕꯀꯣ ꯑꯗꯨꯒ ꯍꯨꯏꯗ꯭ꯔꯣꯝ ꯒꯧꯇꯝ ꯑꯌꯨꯛ 9:30 ꯌꯨꯝꯁꯀꯩꯁ ꯄꯣꯛꯄ ꯏꯉꯥꯒꯤ 13 ꯄꯥꯟꯕꯗ ꯄꯣꯛꯄ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯨꯏꯗ꯭ꯔꯣꯝ ꯒꯧꯇꯝ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯄꯣꯛꯄꯁꯤꯡꯁꯦ ꯑꯌꯥꯝꯕ ꯏꯪ ꯇꯞꯄ ꯂꯩꯒꯅꯤ ꯑꯗꯨꯒ ꯃꯈꯣꯏꯁꯦ ꯃꯉꯥꯡꯒꯤ ꯃꯇꯝ ꯐꯥꯎꯕꯗ ꯆꯤꯡꯉꯦꯕꯀꯣ ꯃꯉꯥꯡ ꯒꯨꯔꯨꯒꯤ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯁꯤ ꯐꯥꯎꯕꯒꯤ ꯃꯇꯝꯁꯤꯗ ꯀꯝꯗꯧꯒꯦ ꯍꯥꯏꯕ ꯀꯥꯟꯗꯀꯣ ꯑꯌꯥꯝꯕꯅ ꯋꯥꯈꯜ ꯂꯧꯁꯤꯡꯗꯤ ꯂꯩꯕ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯔꯛꯇ ꯉꯁꯥꯏꯒꯤ ꯑꯄꯥꯝꯕ ꯄꯣꯠꯁꯛꯁꯦ ꯍꯦꯛ ꯅꯥꯊꯣꯛꯄ ꯈꯔꯗꯤ ꯂꯩꯒꯜꯂꯦ ꯍꯥꯏꯅ ꯑꯩꯅ ꯊꯦꯡꯅꯖꯕꯗꯨꯅꯤꯀꯣ ꯑꯗꯒꯤ ꯕꯤꯁ꯭ꯋꯂꯇꯥ ꯀꯣꯟꯖꯦꯡꯕꯝ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯖꯕꯗꯣ ꯑꯣꯏꯔꯝꯒꯅꯤꯀꯣ ꯑꯗꯨꯒ ꯈꯨꯂꯦꯝ ꯕꯤꯄꯤꯟ ꯏꯌꯥꯝꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯈꯨꯕꯥꯛ ꯃꯩꯗꯁꯨ ꯂꯩ ꯍꯥꯏ ꯃꯁꯤ ꯆꯨꯝꯕ꯭ꯔꯥ ꯑꯩꯒꯤ ꯈꯨꯕꯥꯛ ꯃꯩꯁꯦ ꯃꯌꯥꯝꯗꯩ ꯇꯣꯡꯉꯥꯜꯂꯦ ꯆꯨꯝꯃꯦ ꯈꯨꯕꯥꯛ ꯃꯩꯗ ꯂꯣꯏꯅꯃꯛ ꯂꯩꯕꯗꯤ ꯅꯠꯇꯦ ꯈꯔ ꯑꯌꯥꯝꯕ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯌꯥꯝꯕ 90% ꯁꯤꯗ ꯂꯣꯏ ꯂꯩꯔꯦ ꯈꯨꯕꯥꯛ ꯃꯩꯗꯁꯨꯀꯣ ꯑꯗꯨꯒ ꯈꯨꯕꯥꯛ ꯃꯩꯁꯤꯒ ꯑꯩꯈꯣꯏꯅ ꯀꯣꯊꯤ ꯏꯔꯛꯄꯁꯦ ꯃꯁꯤꯒꯁꯨ ꯃꯥꯒꯤ ꯌꯦꯡꯐꯝ ꯀꯩꯅꯣꯁꯤꯡꯁꯦ ꯔꯤꯖꯜꯁꯤꯡꯁꯦ ꯑꯌꯥꯝꯕ ꯂꯣꯏ ꯃꯥꯟꯅꯅꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯄꯨꯡ ꯑꯣꯏꯅ ꯈꯨꯕꯥꯛ ꯃꯩꯁꯤꯗꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯊꯦꯡꯅꯒꯗꯕ ꯑꯗꯩ ꯑꯃꯗꯤ ꯑꯣꯏꯔꯛꯀꯗꯕꯁꯤꯡꯁꯤꯁꯨ ꯌꯥꯝꯅ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯕ ꯃꯌꯥꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯣꯀꯦ
ꯃꯌꯥꯝ ꯂꯥꯏꯚꯁꯤ ꯀꯝꯗꯧꯕꯤꯒꯦ ꯅꯨꯡꯉꯥꯏꯕꯤꯕ꯭ꯔꯣ ꯉꯁꯤꯒꯤ ꯂꯥꯏꯚꯁꯦ ꯑꯍꯥꯟꯕ ꯑꯥꯐꯇꯔ ꯂꯣꯡ times haidra after long days haidra bisulata wakchinggi thangja ahingi baroda pokpa ahingi baro oiba taragadi thangje numiki re irai numiki ra haibama changani hatare karigumba thangjegi ahing oiba taragadi nongandribini sum thangja chingani ko sibdi yare nduga baro tare natraga baro langire na si nongmaiji numit tani habadumri na te tare ado edi aduna mo oib taraga so hangbiri bo wangsi walking gi thangja gi ahingi baro da pokuse kitang aina ten chumba ya lambe ai ko kaugan ba khot ba khra di leigan ba khra leibane kaugan bas aduga ingagi purnima sagol sen numita pokuse kari leige ayuk pung tara adai da poe asibudu sum chang amda phabasing ko ingagi pungsing dane ayam baina base taro haijek tuise pungsing khakta yeng bu jam sunate thoksom yai phaba yamna nungai aidi ngasina ahanba changlakpani okay thank you yai phaba hanasu ode aduga matam kuina so aisu tharodre tare Bombay live se yamna phai thank you so much Bombay yam toina mak thajarage aduga matam mama ina pungsing ama naina tawjaramado adusu tawbu ngamna basum ai hona jarage tare ko pungsing ama naina live ai se amuk studio macha maso semugo ai live kitang sahi matang sina kitang kena tawre tare live thiba khara lei hojikanse studio macha ma seme amuk kaire means lotion ngamde ngamnabo honari timing da YouTube amuk kaina ba leirure kai ba horurobane mang ba horurobane gi YouTube se adugi mamang da matam kuina muk video thagat ngamdadunum leigre sumaina sahi mari sida continuous fajana live amuk tha adugi video amuk thagat post amuk to mathang manau naina mayang seba tawdun la amase kadom dagi nuksin khangti khanguduna channel se mang re hatare yam nungai jada bado la phawdi sorna sambi budagi unabo phanguse yam nungai jai aduna live se yam twin thajaragani mayam kem wabi ganu toina live thabagi tanja sum lawra ani hatare seng dabro mayam mai di khara mamam godo male ngasi ai live se sum phamung na lera namma bane tumge torom badagi wakhan sida live sing atang de tharage yam kuiju kuire mayam unadaba sem kuire duga aise kana loi kawbi khiba tare hatare loina kawna khiba tare aise aduna adi ai khana tab aina sum mayam sum kaw khiba tare na khanjara kanda live si horage mayam ge sewa si mapung phana tobu ngamna bagi do hona jarage tawrage de ai haijaroi tawrage hairob sekte ngamde hatare aduna tobu ngamna bai hona jarage haijarisine for adudi mayam live si thagi sera lo sela sera tum adum tang haibiro Bombay gi message am sulai ko Bombay sinu paro no piram tang haibira dinu ani da meragi Wednesday numit ki numidang wairam poe kari leige khan biro meragi Wednesday numit ki no poe afabo matam ne sidi khara ing tap kani ko Bombay se hangam tongam da khara de togani hatare Kulem bipin yam nungai adubu aigi lambi se lana adum chatle lambi ani khak leibada lana chatle mina di khobak mai di yamna phai hai posem haibadi semjin mese adum yawbra oi sometimes matu su leidaba nate ko leiti tu hairoi adugo pura lei su hairoi atare leidabadi nati haige Tomisna yambem lamtagi nong panbada pokuse 1 minute haibiyu minute kay naman ay lamtagi nong panbada pokuse nong panbada pokuse fayda tomisna yambem thoina kay balay ko to singkino Sonia Devi sing sayo kita lerami mani message am ti idin ko ay lore kay kan lo singkino hareji
Okay, Bombay nupani. Okay, thank you so much. Bombay si hana sum yengbibra gi video se kamai to bige. Aduga kay lamdagi no. Okay, amtang ibiro. Aduga mayam isa gi comment ko. Ay na to honingba. Thagalaningba topic singi matang na kharaga sum thambiro ay tare. Aigi WhatsApp number to sum ibiro say ma'am ko. Kaga March ki date 10 nongmajing sandhya da po mi खरनदी नुपीना नोमाइजिंग निमित पोप सी फते हाइने ये कका कई लेगे हाइबिरो संध्या अफबा थबक खरग नाथोकन खर तौगने हाइबने को तोइना फतब नते सजिबुगी मंदिर द पोप संध्या वरम तांग ना कुनमरी तांगिदी तोइदोक्तरे दुगा मंदिर पोपसु अदुमक फतब नते फै मंदिर पोक फै है हेक्ट हाइबी याब नतेबको हाइदि अदु खन लौब याब नते मरोइना पुंफमदुनि ख्वाइ मरो ओरिस आई याम कुइनदि थाजरोय लाइव से मैम सुम हंगदु हंगबियोरो पुखाइ मुक्तंग थाजगेदबने हजिक ऑलमोस्ट मिनिट 13 चले को अदुगा मथंगदेदि याम सांग थारासे टॉपिक अमम नायरा हेक्ट तो हायसे अदुगा ममांगी नैनागदब टॉपिक सिंग सुदुम मथंग थंग नैनासे नैनाहोदब मैमना थंबिरखिबा सिमा थंबिरो हाइबना सिंग थमहोदब याम लेरि हायतारे अदुसु लोइना दुमक थमिनासी अदुगा लाइव से याम तोइना थाजनब सुम तौजरागेदा Bombay thanks yamna chumi nongma yumda oina laksage hanasu yengje ai khetrigao na harop tagini. Okay, thank you so much Bombay. Okay, adudi mayamna thamaning topic khangning topic le rasu jum khara habiro ay tare ko ai jum semjana ba tawjirake la jikra mambra me light ka khara tham ka to go tom ne da YouTube hangwasi ko adubu mayam gi nungai gani mayam gi si to gani da haiba ado ai so ai gi dasa ase he la ku matam oi hujik si tang aingonda problem khara sum thengda ba tat na ko mathang manau nai na hai tare. Okay, bulu chadre ba ya adudi comment am sulae hi pksnl thingu jam Monica. Okay, hi Monica. Okay, everyone, nice to meet you. Matam kuira bugi tungda after long time. Yam kuire ko mayam unada base. Ado yam to in a live to unara senaki. Amadi blogs yam to in a semjarage. Makan amadi topic nine uti gedamo unara se tare ko. Anakti city ek mayam singse. Kuira ba hojik forward channel sebu nungsi biramba hojik forward kuira bugi matungda ꯅꯨꯡꯁꯤꯕꯤꯔꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯃꯁꯨꯡ ꯋꯥꯈꯜꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩ ꯍꯦꯛ ꯉꯥꯡꯕ ꯈꯨꯗꯤꯡ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯔꯤꯁꯤꯅꯤ ꯁꯨꯛ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯎꯅꯕꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯁꯤꯡꯁꯤ ꯐꯪꯉꯝꯃꯔꯣꯏꯗꯕꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯆꯦꯅꯦꯜꯁꯤ ꯄꯨꯔꯥ ꯃꯨꯠꯈꯤꯕ ꯑꯃꯗꯤ ꯑꯗꯨꯗꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯃꯥꯡꯗ ꯊꯥꯒꯠꯈꯤꯕ ꯌꯥꯝ ꯋꯥꯅ ꯊꯥꯒꯠꯆꯈꯤꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯃꯥꯡꯈꯤꯅꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯚꯤꯗꯤꯑꯣꯗꯨꯕꯨ ꯃꯥꯡꯈꯤꯕꯩꯗꯤ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯕ ꯅꯠꯆꯗꯕ ꯖꯦꯅꯦꯔꯦꯁꯟ ꯍꯧꯔꯛꯏꯕꯁꯤꯡꯁꯤꯗ ꯚꯤꯗꯤꯑꯣꯗꯨꯗ ꯃꯣꯏꯗ ꯀꯥꯟꯅꯒꯗꯕ ꯈꯔ ꯁꯨꯝ ꯂꯩꯈꯤꯕ ꯃꯈꯣꯏꯗ ꯈꯪꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯗ ꯀꯔꯤꯅꯣ ꯑꯑꯣꯟꯕ ꯈꯔꯗꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯁꯤꯒꯨꯝꯕ ꯊꯛꯁꯤ ꯈꯥꯁꯤꯕꯨ ꯑꯣꯏꯔꯣ ꯀꯔꯤ ꯑꯣꯏꯔꯣ ꯀꯥꯟꯅꯒꯗꯕ ꯈꯔ ꯁꯨꯝ ꯂꯩꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯅꯦ ꯊꯣꯛꯆꯣꯝ ꯌꯥꯏꯐꯕ ꯃꯝꯗꯦ ꯌꯥꯏꯌꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯈꯣꯟꯖꯦꯜ ꯁꯦꯡꯅ ꯇꯥꯕꯗꯨꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ. Thank you so much. Daniel Singh June 6 Saturday at morning kamai tawbano haibiyo. Saturday June 6 morning se chorana pung kya no
ꯄꯨꯡꯗꯤ ꯃꯔꯤꯔ ꯃꯉꯥꯔ ꯀꯥꯎꯈ꯭ꯔꯦ ꯏꯆꯥ ꯅꯨꯄꯤꯒꯤꯅꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯕꯤꯁ꯭ꯋꯥꯅꯥꯊ ꯑꯌꯨꯛ ꯄꯨꯡ ꯃꯔꯤ ꯁꯤꯁꯨ ꯑꯩꯈꯣꯏ ꯀꯣꯔꯧ ꯉꯥꯟꯕ ꯃꯇꯝ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯨ ꯑꯗꯨꯝ ꯑꯐꯕ ꯃꯇꯝꯅꯦ ꯏꯪ ꯇꯞꯄ ꯃꯤ ꯁꯨꯝ ꯑꯣꯏꯒꯗꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯀꯔꯤꯁꯨ ꯇꯧꯗꯦ ꯂꯥꯏꯠ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯗꯦꯅꯦꯜ ꯄꯤꯒꯦ ꯆꯦꯅꯦꯜꯗ ꯀꯨꯊꯤ ꯌꯦꯡꯕ ꯌꯥꯒꯗ꯭ꯔꯣ ꯀꯨꯊꯤꯗꯩ ꯃꯇꯝ ꯈꯔ ꯌꯦꯡꯈꯤꯔꯣꯏꯒꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩ ꯌꯥꯕ ꯃꯇꯝ ꯍꯥꯏꯖꯔꯛꯀꯦ ꯍꯦꯛ ꯍꯥꯏꯖꯔꯛꯄꯒ ꯁꯨꯝ ꯑꯩ ꯕ꯭ꯂꯣꯛ ꯁꯦꯝꯖꯔꯒ ꯁꯨꯝ ꯍꯥꯏꯖꯔꯛꯀꯦꯀꯣ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯌꯥꯗꯕ ꯈꯔ ꯂꯩꯔꯤ ꯑꯗꯨꯅꯅꯦ ꯔꯥꯁꯤꯐꯣꯜ ꯍꯥꯄꯛꯇ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯄꯤꯒꯦ ꯆꯦꯅꯦꯜ ꯑꯗꯣ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯔꯝꯕꯅꯦ ꯇꯣꯝꯕꯤꯁꯅꯥ ꯌꯥꯝꯕꯦꯝ ꯑꯩ ꯆꯦꯅꯦꯜꯁꯦ ꯊꯤꯡꯉꯨꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯚꯤꯗꯤꯑꯣ ꯑꯝꯇ ꯊꯥꯒꯠꯄ ꯌꯥꯔꯨꯗ꯭ꯔꯦ ꯑꯃꯗꯤ ꯊꯥꯒꯠꯆꯔꯝꯕ ꯚꯤꯗꯤꯑꯣꯁꯨ ꯂꯣꯏꯅ ꯃꯥꯡꯉꯨꯔꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯃꯨꯛ ꯅꯧꯅ ꯂꯣꯏꯅ ꯔꯤꯀꯣꯚꯔ ꯇꯧꯖꯕꯅꯦ ꯑꯗꯨꯗ ꯑꯩ ꯃꯇꯝ ꯈꯔ ꯆꯪꯈꯤꯕꯅꯦ ꯑꯗꯨꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯝꯇ ꯊꯥꯒꯠꯄ ꯌꯥꯗꯅ ꯂꯩꯕ ꯇꯥꯏꯃꯤꯡꯗꯨꯗ ꯔꯥꯁꯤꯐꯣꯜꯁꯨ ꯁꯨꯝ ꯇꯥꯈ꯭ꯔꯦ ꯊꯥꯒꯠꯄ ꯌꯥꯗꯕꯁꯤꯡꯗꯣ ꯑꯗꯨꯅꯅꯦ ꯑꯩ ꯃꯌꯥꯝꯗ ꯀꯔꯤ ꯍꯥꯏꯔꯒ ꯁꯦꯡꯗꯣꯛꯀꯗꯒꯦ ꯈꯪꯍꯟꯒꯗꯒꯦ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯩꯒꯤ ꯅꯝꯕꯔ ꯂꯩꯕꯁꯤꯡꯒꯤ ꯅꯝꯕꯔꯗ ꯍꯪꯕꯤꯔꯛꯄꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦ ꯃꯣꯏꯁꯤꯡꯗꯨꯗꯤ ꯑꯗꯨꯝ ꯑꯩ ꯍꯥꯏꯖꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯕꯠ ꯇꯧꯕꯇꯕꯨ ꯅꯝꯕꯔ ꯂꯩꯇꯕ ꯁꯤꯡꯗꯨꯗꯤ ꯀꯩꯗꯧꯔꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯅ ꯍꯥꯏꯕꯁꯨ ꯐꯪꯗ꯭ꯔꯦ ꯃꯌꯥꯝꯅ ꯇꯥꯅꯤꯡꯕ ꯄꯣꯠꯇꯣ ꯇꯥꯕ ꯐꯪꯗꯕ ꯃꯔꯣꯟ ꯃꯔꯤꯁꯨ ꯁꯤ ꯂꯩꯔꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯀꯩꯝ ꯍꯥꯏꯗꯅ ꯂꯩꯕꯗꯣ ꯑꯩꯉꯣꯟꯗ ꯑꯩ ꯊꯃꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯁꯤ ꯂꯥꯏꯚꯁꯤꯗ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯁꯦꯡꯗꯣꯛꯆꯔꯤꯁꯤꯅꯤ ꯆꯦꯅꯦꯜꯁꯤ ꯃꯥꯡꯉꯨꯔꯦ ꯁꯤꯔꯨꯔꯦ ꯍꯥꯏꯕꯗꯤ ꯃꯨꯠꯂꯨꯔꯦ ꯍꯥꯏꯇꯥꯔꯦ ꯑꯃꯨꯛ ꯅꯧꯅ ꯔꯤꯀꯣꯚꯔ ꯇꯧꯖꯕꯅꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯈꯨꯠ ꯊꯤꯡꯖꯤꯟꯕꯤꯔꯛꯑꯀꯥꯟꯗ ꯆꯦꯅꯦꯜꯁꯤꯕꯨ ꯃꯥꯡꯅꯕ ꯁꯤꯟꯕꯤꯔꯛꯈꯤꯕ ꯈꯔ ꯂꯩꯈ꯭ꯔꯦ ꯑꯩ ꯃꯃꯤꯡꯗꯤ ꯄꯟꯖꯔꯣꯏꯒꯦ ꯃꯈꯣꯏꯁꯤꯡꯗꯨꯅ ꯆꯦꯅꯦꯜꯁꯤ ꯑꯃꯨꯛ ꯀꯩ ꯍꯥꯏꯅꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯔꯤꯀꯣꯚꯔ ꯇꯧꯕ ꯌꯥꯕꯒꯤ ꯂꯝꯕꯤ ꯑꯃ ꯎꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯤ ꯇꯧꯔꯖꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯎꯅꯕꯒꯤ ꯇꯥꯟꯖꯥꯁꯤ ꯐꯪꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯥꯏꯚꯁꯨ ꯑꯗꯨꯉꯥꯏ ꯑꯗꯨꯒ ꯔꯥꯁꯤꯐꯣꯜꯁꯨ ꯑꯗꯨꯉꯥꯏ ꯃꯌꯥꯝꯅ ꯊꯝꯕꯤꯔꯛꯈꯤꯕ ꯇꯣꯄꯤꯛ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯦꯞꯄ ꯅꯥꯏꯗꯅ ꯂꯣꯏꯅ ꯇꯧꯖꯔꯛꯑꯅꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗ ꯐꯖꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯒꯦ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯕꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯅ ꯊꯥꯒꯠꯆꯔꯦ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯅ ꯍꯦꯛ ꯌꯦꯡꯕꯤꯕ ꯃꯌꯥꯝꯅ ꯌꯦꯡꯕꯤꯕ ꯀꯃꯦꯟ ꯄꯤꯔꯛꯄ ꯃꯇꯝꯗ ꯕꯦꯠ ꯀꯃꯦꯟ ꯄꯤꯔꯛꯑꯁꯨ ꯀꯩꯝ ꯁꯥꯎꯖꯗꯦ ꯑꯩꯈꯣꯏꯗꯤ ꯑꯩꯒꯤ ꯑꯁꯣꯏꯕ ꯇꯥꯛꯄꯤꯕꯅꯦ ꯂꯧꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯦꯛ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯅꯤꯡꯕ ꯊꯨꯡꯍꯟꯖꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯍꯧꯖꯤꯛꯇꯤ ꯍꯧꯅ ꯑꯩ ꯔꯦꯗꯤ ꯂꯩꯖꯔꯝꯅꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯁꯣꯅꯤꯌꯥ ꯗꯦꯕꯤ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10ꯗ ꯄꯣꯛꯄꯁꯦ ꯑꯣꯀꯦ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10ꯗꯤ ꯈꯤꯇꯪ ꯐꯕꯗꯤ ꯋꯥꯠꯂꯦ ꯑꯗꯨꯒ ꯂꯝꯕꯤ ꯅꯥꯀꯟ ꯂꯣꯏꯅꯃꯛ ꯐꯠꯇꯕꯗꯤ ꯅꯠꯇꯦꯀꯣ ꯕꯕꯤꯇꯥ ꯗꯦꯕꯤ ꯏꯆꯥꯅꯨꯄꯤ ꯄꯣꯏꯅꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕꯗ ꯁꯣꯟꯁꯦꯟꯁꯦ ꯐꯩ ꯃꯅꯤꯟꯗ꯭ꯔ ꯗꯠꯇ ꯍꯥꯏ ꯑꯣꯀꯦ ꯍꯥꯏ ꯁꯤꯡꯍꯖꯤꯠ ꯊꯦꯡꯅꯔꯦ ꯒꯨꯗ ꯏꯚꯤꯅꯤꯡ ꯁꯤꯡꯍꯖꯤꯠ ꯀꯨꯏꯔꯦꯗ ꯏꯌꯥꯝꯕ ꯁꯤꯡꯍꯖꯤꯠ ꯄꯥꯎ ꯐꯥꯎꯅꯗꯕꯁꯨ ꯀꯨꯏꯔꯦ ꯁꯤꯡꯍꯖꯤꯠ ꯅꯝꯕꯔ ꯑꯩꯒꯤ ꯅꯝꯕꯔꯗꯨ ꯂꯩꯔꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯐꯣꯟꯁꯨ ꯌꯥꯔꯨꯗ꯭ꯔꯦꯕꯀꯣ ꯑꯃꯨꯛꯇꯪ ꯑꯩꯉꯣꯟꯗ ꯋꯥꯆꯞ ꯑꯃꯇꯪ ꯇꯧꯕꯤꯔꯛꯑꯣꯀꯣ ꯁꯤꯡꯍꯖꯤꯠ ꯏꯅꯥꯎ ꯁꯤꯡꯍꯖꯤꯠꯁꯤ ꯎꯅꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯑꯩꯒꯤ ꯂꯥꯏꯚꯇ ꯂꯥꯛꯄꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯖꯦꯅꯤ ꯁꯦꯔꯥꯝ ꯂꯝꯇꯥꯒꯤ ꯀꯌꯥꯅꯣ ꯎꯗ꯭ꯔꯦ ꯖꯦꯅꯤ ꯁꯣꯔꯥꯝ ꯍꯥꯏꯕ ꯂꯝꯇꯥꯒꯤ ꯊꯥꯁꯤꯗ ꯄꯣꯛꯄꯁꯦ ꯐꯕ꯭ꯔꯣ ꯐꯩꯗ ꯐꯠꯇꯕ ꯂꯩꯇꯦ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯩ ꯂꯣꯏꯅ ꯐꯒꯅꯦꯕꯀꯣ ꯑꯗꯨꯒ ꯄꯣꯛꯄꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯃꯛ ꯑꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯐꯠꯇꯦ ꯍꯥꯏꯕꯁꯤꯃ ꯌꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯐꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯅꯨꯡꯗ ꯐꯠꯇꯕ ꯄꯨꯡꯐꯝ ꯑꯃꯗꯤ ꯂꯩꯒꯅꯦꯕ ꯐꯠꯇꯕ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯃꯅꯨꯡꯗ ꯑꯐꯕ ꯄꯨꯡꯐꯝ ꯑꯃ ꯂꯩꯒꯅꯤ ꯃꯗꯨꯒꯤꯗꯃꯛꯇꯅꯦ ꯁꯤ ꯄꯨꯡꯐꯝꯁꯤꯗ ꯄꯣꯛꯑꯒꯗꯤ ꯐꯩ ꯃꯥꯒꯤ ꯐꯣꯜ ꯐꯩ ꯀꯥꯏꯅ ꯍꯥꯏꯅꯔꯤꯁꯤꯡꯁꯦ ꯑꯣꯀꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯁꯤ ꯂꯥꯏꯚꯁꯦ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯒꯦ ꯍꯌꯦꯡꯁꯨ ꯑꯗꯨꯃꯛ ꯊꯦꯡꯅꯕ ꯉꯝꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯦ ꯑꯩ ꯔꯥꯁꯤꯐꯣꯜꯁꯨ ꯊꯥꯒꯠꯆꯔꯛꯑꯅꯤ ꯃꯌꯥꯝ ꯀꯩꯝꯇ ꯋꯥꯕꯤꯔꯅꯨ ꯑꯗꯨꯒ ꯑꯇꯣꯞ ꯑꯇꯣꯞꯄ ꯇꯣꯄꯤꯛ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯈꯪꯗꯕ ꯌꯥꯗꯕ ꯃꯌꯥꯝ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯁꯤ ꯇꯣꯄꯤꯛ ꯑꯩ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯂꯣꯏꯅ ꯁꯦꯝꯖꯔꯛꯀꯦ ꯚ꯭ꯌꯨꯁꯨ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯃꯇꯤꯛ ꯂꯣꯏꯅꯤꯡꯗꯕꯁꯨ ꯍꯦꯜꯂꯦ ꯑꯗꯨꯕꯨ ꯂꯣꯏꯗꯕꯗꯤ ꯌꯥꯗ꯭ꯔꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯈꯪꯕꯤꯅꯤꯡꯕ ꯂꯩꯕ ꯈꯣꯠꯄꯁꯤꯡꯗꯣ ꯑꯗꯨꯃꯛ ꯑꯁꯨꯝ ꯋꯥꯆꯞꯇ ꯁꯨꯝ ꯇꯧꯕꯤꯔꯛꯄꯁꯨ ꯌꯥꯏ ꯑꯌꯥꯝꯕ ꯑꯐꯕ ꯄꯨꯡꯐꯝ ꯐꯠꯇꯕ ꯄꯨꯡꯐꯝꯗꯣ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯁꯦꯝꯕꯤꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯑꯣꯀꯦ ꯑꯩ ꯁꯦꯝꯖꯔꯛꯀꯦ ꯁꯤꯌꯣꯔ ꯑꯩꯁꯨ ꯈꯟꯖꯔꯝꯃꯤꯅꯦ ꯊꯦꯡꯉꯣꯖꯝ ꯃꯣꯅꯤꯀꯥ ꯏꯆꯥꯅꯨꯄꯤ ꯐꯦꯕꯋꯥꯔꯤ 23 ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯑꯣꯛꯇꯣꯕꯔ 31 ꯅꯨꯄꯥꯒꯤꯅ ꯑꯣꯛꯇꯣꯕꯔ ꯐꯦꯕꯋꯥꯔꯤ
ꯄꯨꯡꯐꯝ ꯅꯨꯃꯤꯠꯇꯨꯁꯨ ꯈꯪꯖꯒꯗꯧꯅꯤꯀꯣ ꯀꯔꯝꯕ ꯄꯨꯡꯐꯝꯗ ꯑꯣꯏꯗꯣꯏꯅꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯁꯣꯅꯤꯌꯥꯒꯤ ꯀꯃꯦꯟꯁꯦ ꯀꯔꯤ ꯃꯃꯥꯡꯗ ꯂꯩꯈ꯭ꯔ ꯃꯥꯜꯂꯦ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯀꯤ ꯄꯨꯡ 10ꯗ ꯄꯣꯛꯄꯁꯦ ꯄꯨꯡ 10ꯒꯤ ꯁꯨꯝ ꯌꯥꯝ ꯀꯥꯏꯅ ꯐꯠꯇꯕ ꯅꯠꯇꯦꯗ ꯁꯤꯁꯦꯀꯣ ꯃꯪ ꯐꯔꯁꯦ ꯕ꯭ꯔꯣ ꯑꯣꯀꯦ ꯃꯪ ꯐꯔꯁꯦ ꯌꯥꯏꯐꯕ ꯍꯌꯦꯡ ꯄꯨꯡ ꯀꯌꯥꯗ ꯂꯥꯏꯚ ꯂꯥꯛꯇꯣꯏꯅꯣ ꯑꯩ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯥꯗꯣꯔꯛꯄ ꯌꯥꯕ꯭ꯔꯥꯒꯦ ꯃꯇꯝꯁꯦ ꯐꯤꯛꯁ ꯇꯧꯍꯩꯔꯣꯏꯒꯦ ꯈꯤꯇꯪ ꯑꯩ ꯊꯕꯛ ꯈꯔ ꯂꯩꯕꯒꯤ ꯀꯟꯗꯤꯁꯟ ꯂꯩꯕꯅꯤ ꯊꯕꯛꯁꯨ ꯈꯔ ꯆꯠꯊꯣꯛꯄꯅꯤꯅꯀꯣ ꯑꯗꯨ ꯃꯌꯥꯝ ꯂꯥꯏꯚꯇꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨꯡ ꯀꯩ ꯍꯥꯏꯅꯤ ꯁꯦꯟ ꯇꯥꯟꯃꯤꯟꯅꯕ ꯌꯥꯕ ꯈꯣꯠꯄꯒꯤ ꯂꯝꯕꯤ ꯀꯌꯥꯁꯨ ꯂꯣꯏꯅ ꯁꯨꯝ ꯈꯪꯃꯤꯟꯅꯕ ꯌꯥꯕꯒꯤ ꯇꯥꯟꯖꯥꯁꯨ ꯂꯧꯃꯤꯟꯅꯔꯒꯦꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯈꯣꯠꯄ ꯁꯤꯒꯨꯝꯕꯁꯤꯡꯁꯤ ꯂꯣꯏꯅ ꯑꯩꯈꯣꯏ ꯇꯧꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤꯗ ꯍ꯭ꯌꯨꯃꯤꯅꯤꯇꯤ ꯒ꯭ꯔꯥꯎꯟꯒꯤ ꯂꯝꯕꯤ ꯀꯌꯥꯁꯨ ꯑꯩꯈꯣꯏ ꯊꯝꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯅ ꯂꯥꯏꯚꯁꯤꯗ ꯂꯥꯛꯄꯤꯗꯨꯅ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯑꯃꯨꯛꯀꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯅꯨꯡꯁꯤꯕꯤꯕ ꯑꯃꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯏꯟꯖꯣꯏ ꯇꯧꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯧꯃꯤꯟꯅꯕ ꯁꯤꯒꯤꯗꯃꯛ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯊꯝꯖꯒꯦ ꯍꯌꯦꯡ ꯁꯣꯏꯗꯅ ꯊꯦꯡꯅꯔꯁꯦ ꯁꯤꯡꯍꯖꯤꯠ ꯑꯗꯨꯒ ꯔꯥꯀꯦꯁ ꯌꯨꯝꯅꯥꯝ ꯖꯦꯅꯤ ꯁꯣꯔꯥꯝ ꯑꯩ ꯀꯣꯟꯅ ꯑꯃꯨꯛ ꯀꯃꯦꯟꯁꯤ ꯄꯥꯖꯔꯒꯦ ꯑꯃ ꯄꯥꯔꯀꯥꯟꯗ ꯃꯊꯪ ꯂꯥꯛꯄꯅꯤꯅ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯆꯦꯅꯦꯜ ꯑꯁꯤ ꯅꯨꯡꯁꯤꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯎ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯝꯖꯒꯦ ꯁꯤꯔꯨꯔꯕ ꯆꯦꯅꯦꯜꯅꯤ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯉꯔꯣꯏꯗꯕ ꯆꯦꯅꯦꯜꯅꯤ ꯑꯃꯨꯛ ꯎꯕ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕꯗꯤ ꯎꯕ ꯐꯪꯕꯁꯦ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏ ꯃꯌꯥꯝꯒꯤ ꯋꯥꯈꯜꯗꯤ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟꯇ ꯏꯕꯤꯔꯛꯑꯣ ꯕꯥꯏ